Chakpi Karong Thong Ngarang Marakta Tatura Tangkai Ani Thokna Lerambadu Ngasi Amuk Nakal Amarum da Laiba Tangkai Ama Adusu Turelgi Akan Ba Iraina Chentaduna Putakrai Thong Ngasi Tat Kimana Maram Oiraga Chathok Sasin Tawbada Miyam da Chaun Akai Ba Pibida Natana Atai Atopa Mafam Singa Samjindaba Ngamkhidre Hairi Kakching district ki tongan mafam da ichauna awaba tarba mafam sing ngasi kakching gi deshi nalai thang telai nana goina chatuna engsin bakaloina na tengbang polam sing pi bahukre desi nalai thang telai nana phongdoki bada ichauna soalaba sugnu kendra da relief camp taraga humdoi hangdoktuna ngarang daki tengbang polam kaya pi bahukre PSED health department na su mateng pangna bathabu pakhale Serauda ichauna yung kaya chentha krabagi haiba housing makidi khangbangamdre wabgai kendragi wabgai thingel lekaida sengmai turel pathorokpadagi yung kaya thumle masida su relief camp hangdoktuna tengbang pina bathorang loire Kakching district ki manungda housing ichauna kaya yamna amangata thoklabagi haibadu district administration Kakching agriculture fishery department singna survey tawba haure nongmani digi manungda report phanglagani haike Department of Water Survey Chali, Fisheries Chali, Haying, Chimun, the report. Amarum the Wabgai Kendragi Mapam Sinda Ichauna, Amangata to Unkraba Singh Kendragi MLA MD Fazure Nakoina Chatunings and Krehadi. Ukrul District Hana All District Hospital Lerama Pamda, Ayuski, Anoba Hospital Ama Atuba Matamda Saragani, Masida Sunatana, District Asida Lisingani, Taragamangagi, February, Taragani Toida, Matamaduki Lengakna, Jatra Hunkiba, District and Session Jazgi, Anoba Building, Matam Sangna, Sadana Lerambadu, Atuba Matamda Saba Honaba, Health and Family Welfare, Law and Legislative Affairs Minister Oriba L. Jentakumana, Ngasi Ukrul the Chatuna, Ukrul Ginona Hang Dokiba District Hospital Amade All District Hospital Yangsin Batpagi Kongchata Pongdokre. Ngasi Kongchata to the Health Director, Ayuski Director, Ukrul Gidishi Amade District Asigi Marilena Official Singsu Sarugyake. Kongchata Siga Marilena na El Jenta Kumana Pongdokibada. Ukrul District Asi Ngalingai Matamdagi Medicinal Plant Marang Kaina Pangba Mapam District Ama Oibana Mapam Asida Ayuski Hospital Ama Linkatpa Tangai Fade Haina Kanbadagi Lengagasna Ayuski Hospital Ama Atuba Matamda Linkalagani Nauna Hankiba District Hospital Gi Award Apasing Atuba Matamda Hapchinaba Marilenaba Authorities Sinda Paktak Pikre Sarkar asina National Health Mission gi makada thabak tagi potha kraba haksa gi phibam di phariba specialist doctor mangana saba unit ani thamduna operation tawbagi khudong chaba yawba ambulance siznaduna Manipur gi manung hanjinba mafam singda leiriba anaba sing layengnaba akhanaba thorang ama paikhale athuba matamda thabak horagani Manipur gi ching district singda hariba ambulance makal singa si pinanaba sarkar sina honari Housing Health Mission ki makada contract thabak tawriba employees singna strike tawduna khongjang changslibasi sarkarna center government ka tanaraga kari tawba yabagi haibadu yengsingani National Health Mission ki makada thabak tawriba contract employees sing ase center ki senthangna chalaibana state government na makoibu hector regularization tawbada khudong chadaba kayale haina phongdokpaga loinana sarkar asina health sector da akhanaba miteng changduna waliba manpower equipment develop tawnaba kan honari housing tapna health sector da ahongba khara lakle haina phongdoki Amna hilly remote area gari changmangam the jaga the lady makali delivery case to go to the awatari the anabu kambusing healthcare pinning pibangam the makli kambusing masira come and to room with the she on again kanbagandani sing makli put me among to raise Department of Honajar Bagi, Aquamiam Mateng Bang Bagi, the government and Umla Bagi, Madigan to Maricham, the Mata Prajada, Sebato Vikulum Savato, Pangamasum, Kunungaini, and the Kanbadania could have lace. State ki kota oina janim sama dirimsta PG course tamna na bagidama counseling pangthokna June gitang anida ki class haukraba matungda Manipur High Court na pangthokiba counseling adu chatnaba yaroi amukhana September kunthra phawbugi manungda counseling pangthokadabani haina September gi tang tareta order takre
ISTV News na phangba paugi matungina pangthokiba counseling aduda Janims ki sponsor Dr. Marie Yauri base niyomgi wangmada khankhibani haiduna Dr. Anina court to wakalakibani haide Manipur High Court ke order aduna maram oiduna thamari hena PG course tamba horuraba sing sahi manglagadra haina mipaiba pongnare Amaromda High Court ki order asibu ain gi thongda thengnanaba makha tana thabak lokhanaba Janims ki makok thongba official singna mari leinaba singa tanaba hokre haide Amaromda Janims ke director Dr. Bhimona Phibamasi matangda ISTV News ka wari sanabada phongdorakibadi BG course tamba hokraba mahairoi Dr. Singhi chahi manghandanaba High Court ke order asigi mayokta appeal chatnanaba wafam authority na khanare Supreme Court ta chatnanaba thorang tauri athuba matamda appeal tawragani haikhi NEC ki makhada lisingani taragamari dagi sem saba horakiba Impal Tamenglong Road Miyamna IT Road hairaga su khangnaba lambi asi ningthijana semjin bidabana maram oiraga handak nongkhara chuba sida lambi asi mafam kayada amangata thokle IT Road Joint Monitoring Development Committee ki chairman Thamilan Kipgana media team amaga ngasi haktengnana yengshluba matamda akayatoi kaya si thengnarakibani Panbe abadi Kangpokpi District Headquarter dagi kilometer humbudra sangbalambi ase lupa crore humbudra nipan changna lisingani taragamari dagi semba horakibani lambi asina tongan ba khun kaya fauduna chatpadanatana IT road ta tariba khunja singe yamna maroi balambi amasu oiribani hiramsigi matangda mari leinaba authority na midyang changbi nabasu makna makata na phongdorke It is sad that in spite of having 3 elected members of assembly from this area, none of them are paying visits and none of them are speaking for the people on behalf of the people, and nothing is being done in this regard. Amaromda thonglang atongba khungi prajamana mamangda miyamgi mute oikiba kayamana miyamgi aifana bhonagani haina thajaba kaya piram laga thabak to onthorak tabadagi laibak thibani amadi pende haike Father Simkani Boti Home, Gigi, Lambi, Botkara, Lambi Sukana, young people like that. Manipur chak thongna ba gas marang kaina phangdabadagi miyamna awaba khudong chataba kaya mayoknare miyamda gas marang kaina phangalagani haina Chief Minister yauna mari leinaba Consumer Affairs Food and Public Distribution ki Minister masamakna media da kaya rakhana phongdokrabasu consumer amana masagi gas cylinder amalawnana bhonabada tha ahumdagi mari phawbu changli amaromda darkar gi matungina sel paiba miyosingna black ta gas cylinder amada lupa lising amaga chamanga dagina lupa lising ani phawba piduna leiduna sizinare sel puthopang amdaba miyosingna gas ki mahutta sing natraga maitan sizinare consumer amada chahi amada akaknaba gas masing phangangani haikrabasu haujikti gas marang kaina phangdaba maramna hanadagi hena awaba moish lakle Amaromda hana gas cylinder amalawnana bhonabada cylinder aduki mamal lupa chamnga pairaga lawbayarambadu haujikti masagi account ta lupa chani kungamanga ga paisa yangkhai manga hapchin gadabani haiba chana kanglon amalakpadagi yamdrabada mihoi amana gas cylinder amalawnana bhonabada lupa chatret darkar oirakle masina masagi senthok ningthina leijadaba imungsingda chauna awaba chaitheng ama pere Amaronda Bharat Sarkar ki Pradhan Mantri Ujjwala Yojana scheme ki makhada BPL ki imungi nupi singda lemna gas connection tawbagi khudong chaba pirabasu BPL ki imungi miyoi singna amuk hana gas cylinder lawnana bhonabada yamdrabada lupa chatret ki darkar oirakpana gas cylinder lawbangamdaba imung kaya suthorakle Amaromda oinamda leiba tanglei gas agency da tha ama chontharaga Ujjwala scheme gi makhada phanggadaba gas lawba chatlubada lupa chani fine hapkadabani haina khangalakle haire hapkadoriba lupa chani adugi receipt ama piu haibadasu yaraktabadagi Ujjwala scheme gi beneficiary ki gas lawdana halakre thawong adugi matangda gas agency ki miyoi singa consumer ka awaya khum tawnakre masigi matangda mari leinaba singna yengsinbina bapongning chingslakre Ada lupa chani यहाँ पर करी का कमाई तो उपाय नहीं हाजी lahauda bagi noda book tawga mathang lawjage hai ki super booking tan dong receipt tang kapiyo ne chani fine fine municipality si noda lahauda bagi fine
lau do atu pura long na di so kamai lau ne to po dum lo ya ba mathang ya ko do ye lau ye du di nam bo de dum lau ye ba man di khoi mo adu receipt dang pi ron receipt se kai no ba phai lau du maram du sa ra ni phai lo lo ho da be na ba gas lu de du kamai nui no phai lau du be ni do di khoi di di pi de atu lo bi ne ba khoi di pi de ba adu receipt lau di tia ko dro phai lau du phai gi receipt ko khum thok ra ni da kai no phai lau du kai no ha ni da lau ko nu pasani lau ko receipt mo ko wa receipt nam de kamai lau du no maram za de ha ni da Foreigner Detection Center hangdok trabade mitop ka yelhomi ga ani ki marakta bhap tanadaba pamdaba thodok thorkpa yai haina UCM gi President Johnson elangbam nangase kekrupa ta pangthokpa athoba athobi singi maphamda haitha leitha tambagi lotion bagi thoramda phongdokre Mang makatan haikibada panchayat mikhalda mitop humdra mathoi yauriba asige scrutiny amuk hana pangthoktuna achum aran yengthokadabani yelhomi kanbhaibasi ngasigi mirolgi tangai fadraba thodangni haiki Bumse, koi pasana kangira kanda. Tangai fatana, koi irai pa iram da masir lejeri yellow missing is kananaba. Sigumba firip ama larupa matam dadi. Tangna lena lingzian lena. Koi oiriba, hoji mang the tariba from singase. Fasana mayek sing tamakanda. Convinced of Godabani, koi mut krakanda unconstitutional or natraga constitutional yaya di habigi wafamado. Madugi rumjesona lakani, aduga hoji oibida, koina pamse badadi. India ki chawgraba constitution है सीधा मणिपुर की रेफरेंस सुबह की आर्टिकल 371 सीधे यावरी बखक्तो मदसु हिल एरिया कमिटी की वाफम खक यावबोदो हौजिति याररोय constitution से मतंग मतुंगिना अखोई मणिपुर लैरिबा येलोमी सिंग अदगी अखोई फुरुप कया से कंजनबा अदुंग ngaklo यावबा अखोई वाफम सिंग असे अखोई constitution दा अमु हन्ना amend तौदुना अनोब special provision सिंग असे हापसनबा होनबा से अखोई की political class ना होना बियु मसि नत्रगदी अचौबा अखोई मणिपुर मनुंग अमसुंग अखोई की लैजरिबा फुरुप सिंग मरक्ता अचौबा उंखटनबा मदुना इमुनाइमु तारकपा अखोई लेबा कंजनबगी खोंथांग अमलरप मतमददी यामना का हेन खोंथांग सिंग लौरपदो मदु थोक्तनबा अखोई की electoral leaders elected leaders asina khana birakanda parliament debate tawnarakanda akhoi gi lamdam sigi yellow mi sing ase masibu ngaklo ma constitution gi ngaklo ma pinenaba article 371c se amend tawgi matam du yore haidana mayamda aina appeal si tawjari Mahangna makha taraduna Indian Constitution semtoknaba lamdam asida leiriba miyamgi mihut singna taksinba mathoktai akhoi gi hak kanjana ba warip lobada akibe lairoidabani haiki India की ओने सु हौजिक रोहिंग्या सिंग असे डिपोर्ट औननाबा सुप्रीम कोर्ट ना अदगी गवर्नमेंट ऑफ इंडिया की वारे फ्लाई करे सिंग फिवम से रहिस्ता कनागुम लुप खरना सेंटिमेंट इमोशन द रिलीजियस लिंक टू द यूफम ओरकांदा मणिपुर द रोहिंग्या संग प यागदबुनी कना हाइबसे मसी तसेंगना अननेसेसरी इशू म साकटपनी अरु अखोई मसेन मरत नुसिनदनबा अननेसेसरी ओइबा वाफम म पुसिला कांदा मदुगी तंदुलिताननबा होनबा ओइन थोकनी यारगदी सिंग लूप सिंगसु मिनुंगसी हाइबसे कोइ नोइने लाई अदु ओरिबा अखोई बेसिक रियलिटी सिदी खनबिरकांदा सिगुमबगी वाफम असे हौजिकी ओनदि मणिपुरदा खनबगी मथौ तादे ना आई माइकेदगी स्वाइन सुम थमजे सुगुनुदा फारिबा मुस्लिम असे रोहिंग्या चलकपा रिफ्यूजी सिंग दुने हाइरि सिकराइ फाव चुम्मि लाले कासे स्टेट के स्टार्टिंग क्लैरिफिकेशन पीबा लाइते अदुना सिगुमबा चिंगनबा सिंग असे कोंगनबा याम टेंजिबल ओइबा मिदना उबा खोंथांग खरदि मणिपुर सरकार नासु मियामगी पेननबगी दमक्ता तौबुम थोई हाइबसिमसु आई थमजरी Greater Noida da Lautuna Baman Bamong da Hatlambay Haina Chingnaba Amade Masa Pauba Imung Manungi Miwe Amata Kangandana Poloi Tokraba Uripok Atom Lekai dege Praves Jandamge Mihat Kamari Lenana Achumaran CBI the Sinaduna Tidokan Biu Amade Mara Labor Sing Cherak Pio Haina Mihat Asigamari Lenana Semkiba PSN Dabi Torkle Ngasi Manipur Press Club the Pangtokiba Paumishingo Unabada PST Gimihut Yambem Mohena Mihat Asimatang da Achumba Kangdoknaba State Asiki Minister na UP ki Chief Minister da Taksin Biu Loinana Independence Body ama wariba CBI da sinabiu haike Mahana makha taraduna national media da mihat asi pau phongbina ba haijabada discriminate tauba amade case asi namsinduna thamjinna ba khotnare hainasu mahakna maral sikhi Manipur Sarkar is a minister sina UP is a minister same party ni Aditya Zokida Minor status, our controversial move the permission of series. See, assume Balangan unravel the mysterious murders. This is sort of the way that the CBI is never going to say that the Hakada, the Adani,
ꯐꯖꯅ ꯂꯩꯔꯦ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯊꯣꯛꯄ ꯉꯝꯒꯗꯕꯁꯤ यूपी पुलिस के थवोंग यानिंगदब फोंदोक्तुना मदे प्रवेश जानम की मिहात की मतंगदा चपचाबो वायल फंगलो हाइब दाबी गलोइनाना ngasi Assam state के kasar dasu मियोय कयाना प्रोटेस्ट तौख्रे Youth Forum for Protection of Human Rights amade Namdailong Students Union kasar na sinduna pangthokiba protest aduda Mahiroi Singh amade lamdamadu की मियोय ता कयाना सरुग्याके Forum की Jiribam district की को convener PR Rajianlungna thawong adu mainland India na awang numpok की मियोय सिंबो ताथी तावोइना amade hanthana yengbaki thawongi थौदोक तुदा चेनब सिंह आइन की ओइबा चैराक पीद्रिबा मखै मखल मखा कयागी खोंजंग चंगसिनगनी हाइके dead body ama unidentified dead body ama leire haibagi local newspaper TV channel or radio amata the broadcast awgide adu masigi se sakchu manadaba notice masani haina moina usitana tawira sakchu manade haina usitana line lobudi sunya yaroi adu masigi wahang mayam sigi koi pakhum sapsaba pakhum pami aduga athuba matamda CBI panel amana asigi matang sida investigate tawgadabani aduga postmortem tawkhibagi video footage puthokadabani aduga mara laiba official punamak dandi pigadabani चैरक सिदा मणिपुर सरकार की मैकेदगी मिहादस की मतंगदा थिजिलुना बगिदमक एडिशनल DGP इंटेलिजेंस एंड लॉ एंड ऑर्डर पुरीबा डॉक्टर प्रमोद अस्थाना IPS पु हापख्रे हयेंग दिल्ली की दमक महाक इम्फाल थादोकलगनी लोइनाना UP द चतुना मरी लेनबा पुलिस सिंग अमदी अतै मियोय कयागा उनदुना थौदोसी मतंगदा चपचाबा म खंगननबा थिजिलुगनी हाइरे हिरमसिग मरी लेना मणिपुर पुलिस की DGP LM खौतेना ऑर्डर मथोख्रे महाकना मपानदा लेरिंगै मतमदा IGP T गुइतेना मरी लेनबा प्रमोद अस्थाना गे रूटीन वर्क सिंग यंगसनगनी हाइरे हौजि पाउगी मरथना टेम्बर ब्रेक मतंग लोमिनसि Happy. Drink pure, live healthy, we care. Introducing Tata Nexon. It takes the SUV beyond the next level. We call it Level Next. Tata Nexon. Level Next. Bookings open now. Hakchangi labor sorakpadagi producing attaba hakchang choktarba tumba chaba yaraktaba khong hama nungairaktaba singidamata amata nairba upaidi Jolib syrup amasu Jolib capsule bu changina sinabiyo Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. ब्रेक मतुंगदा मुकन्ना ताम नोकचरे मखाताबा पाउदा लांगबन तरपन लोइशन खिबगी थौरम ngasi गोविंदजी टेम्पल द पांगथोख्रे थौरम अदुदा मणिपुर गी निंगथौ लैसेम बसना जावसु सरुयाखे निंगथौ लैसेम बसना जावन हाइखिबदा लैखिद्रबा इपाइपु सिंगबु निंगसिंगबका लोइनाना मखोइगी मफमदा हाइलै कटपनि हाइके थौरम असि पांग बसना मरम ओइ हारगा अखोइगी लाइओइ खरबा लमदम असिगी पानबिरंबा निंगथौसिंग लैमसिंग अंगमथौसिंग अरे लेबा की लुसिंग बिसिंग अदुगा लेबा अस्ति लेरबा हेक खगी मिसम मियाम पुनमक लाइओइ खरबा पुनम अदुगी थवाई मयाम अदुना पेनबीदना मिरम लेंदल लेहौरिबा एखोइ मयामदा अफबा याइफबा अदुगा लेबा सि तंगदु लेताबा नुवाई याइफना पानबा अदुगुम्बा एखोगी चाखोटपा नुवाइबा लेबा अमा पिना बिरमो हाइबगी निजबा अदुगुम्बा याम सेंगलबा तरुपोगी अदुगुम्बा थवम अमनि अमरोमदा मोरे मैटे लाई थौगलुप अमदे मसा सिंगलुप मोरे मैटे लाई थौगलुप अनीना सिंधुना लाइव ख्रब सिंगी मफमदा हैथा लैथा तंबगी थौरम अमा मोरेदा पांगथोख्रे राजश्री भगतचंद्र महाराज की चनीगा तरामापल सुबा लैखिदबगी निंगसिंग थौरम ngasiदगे वेस्ट बेंगल की नवदीप धाम दा हौख्रे हौदोकपगी थौरम दा डिप्यूटी चीफ मिनिस्टर वाई जॉय कुमार कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन सिस्टम की मिनिस्टर कराम श्याम यावना मियोय कयाना सरुग्याखे
Thorong Sarukama Oina, Ganga Turelda, Deputy Chief Minister na Luchingduna, Tarpan Katke, Makatana, Rajshri Begachandra Koba, Larik Amasu Fonke. Minister Karam Sham Haikibada, Asumba Thorum Amamapung Pana Pantok Pangambase, Jauna Mai Pakpa Mani Haike. Deputy Chief Minister Joy Kumar na Fungdo Kibada, Manipuri culture na ngasi thak asi york libase, ngasi Pantok Liba Thorum Asiga, Yam na Mari Lene Pungdoke, Tungda, Nat Yorba Thorum Kea Sutke. Naga framework the Yauriba Wapam Singh, Nagaland gi Mikhal gi Mamangda, Miam da Putok to Nakangalu Haina, Siv Sena Manipuri President and Tombina Fongdokre, Wapamase, Ngasi Babu Parada Leba, Siv Sena gi Office the Pangtok Paugi Mipam Amada, Magna Pongdoki Bane, Baugi Mipamatu da Saruyakiba, Siv Sena gi General Secretary S. Indrakumana, Siv Sena Manipurna, Lamda Masida Saponglakba, Tamanga Mapung Park Pagaloinana. Swas Bharat ki makada lagliba tangkun gamarida ima kaitel sengdokadauri haike President Tombina makatan haikibada Myanmar gi issue da kudong thingai oibase border fencing khabaloidriba mafam singda kudong jabaloduna Manipur da changsilakpa yabana masida bityang changba change Naga gi issue lotion bada Manipur miyam na taram na woi adubo maduna Manipur da singnarakpa yawrabadi Siv Sena na mapung phana thengnagani rajniti gi thakta pukhatuna thengnagani haike Siva Senana Manipuri Sia Sosing the Tauliba Aduga Nasimak Akogi Satra Sanstan Kiana Holiba Hose Maseda Akoi should Siva Kina Akoi Siva Sena State Ki Akoi Lajariba Akoi Mui Sakras Okoi Soidana Miang Luna Koi Madugi Lantang Nagani Heaven say Masi Akoi Mesezama BJP leader Singda Akoi Pijare Haukiba August ke tang tereta lay khidraba lengang chingdage Rita Haurai tihin nipugani thoi Mapuraba Yangmi Haurai Catholic oi haibage kulda lerol chalhandana lakpadu ngasi yanaba purakpadage Siki Bungda lerol chankrai Thauranga mari leinana JSC ki conveners oriba All Manipur Catholic Union gi president Eloriers Jankosai Matena Rita gi imung yauna imung manga Catholic chatli haibage kuldagi lisingani tarada tanthorapane makoi litanda lanjen narpagum saidangtuna lerakpane yanaba magi makada kanagi sung mongpham oinadaba mafam amada lampirakpadage leirol chanbane Rita gi thogdokum makatana thoraktanaba Catholic chatli haibage kuldagi tanthoklibe imung sing koksinbaka loinana lengang chingda Baptist nataba leibe yaroi haina lauriba kulgi warep Tokyo Haina apel tauke. Tran biru nama koi ramuk losing biu, kunda nusi cara panlo harus egi apil ni. Adu ki masyarakat makoi ki jum sabah kei sabah adu hajana sin biru kama koi ramuk dihabulete tu biu. Manipur State Power Development Corporation Limited MSPDCL ge matam kaya gi mamangdagi thabak siznaduna lakliba staff singi chapchaba makhangdringaida anauba recruitment tobiganu haiba dabi ga loinana paring 9 na chatharakpa thabak lepagi khongjang ngasi khuman lampakta laiba MSPDCL ge office ta pangthokre khongjang aduda saruk yakiba mana phongdorakpada lineman yauna atai staff sing matam kuina thabak toraklaba phawada mafam khangna thambibagi mahutta ngayak ki siznaduna thambire mari lainaba authority da kayara khana haijarurabasu thabak to onthorokpa leitre maramasna handak nauna thabak logani hairibasi hongdok taba targade hojik sangsiliba khongjang asidagi hena kanba khongjang changslagani haike Kopi tapi dia koi sia sia samjam ni, atau sia semua macam dah koi asman kau kena koi muda hat macam ni makai cari, koi sudah dia koi asman kau pun jadi tanggan ni, atau nampai lain apa sungguh koi jadi macam apa tanggi macam apa tu macam ni, atau mana positif respons dia tak dia koi masih tu macam dia masih siap. Cancer laina namaram oiraga khong nama kaklagadabi maraibak thirabi nupi macha amagidamak helping hands for peoples ke thomi taret ipinanaba Guwahati gidamak khongsan kre Impal East district ki manung channa laiba lamlai awanglai kai dage jahi taraga mathoram surabi nupi macha ama hauji Guwahati ke Dr. B. Barua Cancer Institute ta laingduna leire bone marrow cancer na naraba amade maki imungasi phibam chatabana maram oiraga hairiba NGO sina maki operation da changadaba e mateng pangduna bagidamak ngase Guwahati gidamak Impal thadokibane
Makoi sing adudi Ngarianbam Iboyaima Hairanggoitong, Waikom Tompok Hengang, Wahengbam Dines Kwaketel, Gunamani Akoicham Taubal, Premchan Thongnaujam Kiamgai, Pairenbam Niras Moirang Amade Paumilan Singh Sit, Lampel Sanaketelni. Bharat Sarkar ki Ministry of Culture ki makhada umanglai kanba apunbalo ukal na sinduna Tangkhul Nurabi in Lai Haraupa Festival haibasida numit humni pangthokadaba training cum production program ngasidagi Dam College Complex da leba Dev Literature Center Hall da hokrai Haudopagi Tharmaduda Jain Manipur Dance Academy ki Director L Upendra Sharma ukal ki President CS Nabachandra Maitei Mutua Museum ki Director Mutua Bahadur na athoiba Mithunglen Singh oike Thorongga mari lainana ukal ki convener Mutum Maniton Mangangna Lai Haraubada Tangkhul Nurabi ki machat ase Kanglon chumna pangthok pangamna pagidamak punna khangminana ba pandam amada thoramasi pangthokpani haiki Kunmathoi kunithoi sinamit humni oiba program ama workshop ama pangthoga Tangkhul Nurabi oiba masaksi sap chana tawgadaba tawroidaba mayam sing khantoga setgadaba aduga aikoina loinagadaba polam cheram singsi sap chana lepthongna ba ngasigi numit humni oiba thoramasi pangthokpani training cum production program asi pangthokpani Coalition for Indigenous Right Campaign Sarkage Students Front oiba Desam amasung Emsuna punna sinduna Ngapigani AMS na punna sinduna Anishubas 11 Open Debating Competition amangasi MDU Hall the Pangthokrai Manipur na hakthing nariba wathok singasi Manipur Merger Agreement lising machamapal nipugamapan na thuan bani haiba topic ta pangthokiba competition aduda Treasury Bands ta competitor taraga taruk amasung Opposition Bands ta competitor taruk punna kungani thoina saruk yaduna pangthoke competition asigi speaker na Manipur Debating Society ki President oibada natana MB College ke English Department ke Associate Professor Chingshu Thoibana oike Thorom siga mari lainana sarkagi Students Front ki convener Rajesh Yumnam na phongdorpada maning tamna leijaramba Manipur na India da tilubadagi khudongchadaba singase ngasigi haurakliba mairoi sing amadin harol singda marik chumna khanganbagi tangai fadaba leibadagi thoromasi pangthokpani haiki Marumdom Lebak Chavalebam Lerami, India, 1949, September Tang Punmatoi, the sign to Rubadi, Punkibani Haibut, Haikiba Podasia, Aquin Mianda, Kanganjaki, Habitaki, debating competition is a Pankuk Chavani. Sky Group of Hospital Amasung Manipur Heart Foundation Anina Puna Kusham Naduna, Nomagi Oiba Pre Heart Camp among us Sky Hospital Porompat Branch the Pangtokre. Pangtoriba Camp Asi Matangda Dr. KSH Kalana Wapang Cap Fungtorki. Sana koi charge barabar doctor hospital de salaga BP wamro wang de bra diabetes level le bra amadi cholesterol mi sau si wang de matam tan khangdu piraga koi punchi se kan Plastic polythene cow season of Toglasi Hyber campaign ki Sorokama Oina, Mantri Pukri, Lamlonge de Leba, Chingtam Research Center Koba Self Help Group Amana, Nasidage, Mantri Pukri, Lamlonge Ketelda, Polythene cow season of Tingbahokre. Group Asinas Hajaba, Chegi cow, Ketelgi, Akoiba the Pamliba Dukan Singda, Koina Chatune and Toke. Group Asiki Coordinator Ranjanana Pongdorpada, September Kuntra Pauki Manunda, Haidibama Pamasida, Polythene cow season of Tingnabade, Lupa Chamanga File Logani. Paikhalagi Bakongtang ase private sector Masung Manipur Sarkar na Midang Jangbi Nabasu, Magna Puling Jinson K. Resource Center as a self help group, Pulakanda, paper bags is here Magangasi introduced story. Lilong Kumandagi MD Rahmana Masung Mahaki Loinabi, Najima Elias Sanayai, Haidibamioi, Ani Asina, Tazaba Piraga, Yamlaba Senpam Kaya, Lokshinduna Lord Krehaina, Lilong Municipal Council gi Ward number 3 gi Councillor Azmal Nishana, Maral Sikre. Ngasi Manipur Press Club the Pangtokpa Paumishinga Unabada Azmal Nishana, Haidiba Matay Manau, Ani Asina Namtak Tauraga, Sana Pigani Haiduna, Lupa Lakaya, Amade, Sazinaba Pata, Sinaduna, Yon Silamlaga Monkey Bani Haiki. Legitaba Karisu Hangjitaba, Mi Singagi, Paisa Karor Kongatlaga, Mig E Subliba, Nupi Asibu, Samadi Maru Panga, Mutapi, Hivasi, Apple Tozeri, women.
कामोंग जीपी की प्रधान एमआई कैनल एक्सपांशन की मिंगदा थबक सुदना सेल लौथोख्रे हाइब वाफम युमफम याउदबनि हाइना जीपीएससी की प्रधान चोंगथाम ओंबी इनाउबी की मपुरेबा चोंगथाम मुहिंद्रोना फोंदोरकले ngasi कामोंग मैसनाम लेकाई मांगलत कम्युनिटी हॉल दा उनबदुदा महकना मखा ताना फोंदोखिबदा हाइरिबा थबक असि लिसिंगनी तराग तरुक के मार्च अहुमदा सैंक्शन तौरका सही अदुगी अक्टोबर थादगी सुबा होबने थबक असि वार्ड नंबर 1 अमदी 2 गी लोनब मफम ओइबना वार्ड नंबर 1 द सुखिबने लोइनाना वार्ड नंबर 2 की जॉब कार्ड के होल्डर सिंगे सेल्फम लौथोखिबा लेते थबक तौदना सेल लौथोकले हाइबसी कैदोंगैदा ओइथोकलोइदबा वाफमने मरमदे थबक होल्ड्रिंगेदा एसो लाकलगा पुन्ना येंगमिन्नरगा सुबा हौखिबने थबक लोइबकी रिपोर्ट सु एसोना लौखिबने वार्ड नंबर 2 दा लेबा जॉब कार्ड होल्डर मैसनाम कुंजबती हाइबा अमा जॉब कार्ड थाई हाइबसी मयांग लंबम कुंजबती हाइगदबने मसीगे असोइबसी कंप्यूटर की नंबर सोइकिबने लई लैते हाइबदो हक्थेंगना चटलगा खंगने लोइनाना कामो मखा थंगबा ग्राउंड के लेवलिंग अहुम लक्थोकना थबक सुरगा लक्थो सेल लक्थोकी हाइबसी तोंगानबा वाफमने थबक अमुखक सुखी मरमदुना इलेक्शन मयासिदा प्रधान बो मिंगचत थिबे याबो वाफम सिंह फोंदोरक लिबा मियोय सिंह मथक्ता आइन गे ओइबा थबक लौखलगनि हाइकी कैम तवदे खोयु आइन गे ओइबा खोय एरुन गे ओइबा थबक चप चान लौखचगनी मरम सोंग थबसी पतंगनाव तोबिगिनो हाइबा हमजी खोयगी कंप्लेनर सिंगा हमजी थमजरी थांगाल बाजार की मेजोर खुलमयादा मरवारी हनुमान माकी लोइनबी सरदार अमदी मचानुपा हिमन हाइरिबा मियोसिंग असना युमसिदा डोमेस्टिक हेल्पर ओइना लेबा कौता खुमनदगे हौसिकना हप्तादा लेबी चही 17 रोमता ngairibi nupi macha amabu sana hurali haibaki maralda tamthina phubirakle haire hiramasiga mari lena ngasi manipur press club ta muslim council manipur amade minuthong hata women welfare association gi michinga unaba amada muslim council manipur gi general secretary haji arafat ali na phongdokibada चही तरुकलों की ममांग की नुपी मचा असना हनुमान हाइरिबा मरवारी अस्सी की मयुमदा थबक सुदना लाकपने हौकिबा तांग तरागा निपाल द नुपी मचा सिबु दिल्ली द लोहोंबा अमगी दमक चसी हाइबदा यादे हाइबकी दमक पोचै खुरानबकी नमादा फुबिदुना सिटी पुलिस स्टेशन दा सिनबनी हाइरे असिगुंबा मियोइबगी चटनबिगी वांगबदा फुट चैदुना तौरकलिबासे मरी लेनबा अथॉरिटी ना मिडियंग चंगबिदुना आइनगी ओइबा थबक लौखटपियो हाइके तुंगी फ्यूचर दा अकाइब लाकदब मोंग दा तमतेना सा संदुमेना तोइबे आबा